EV Lucasकी masterpiece हाइगद्रा वारिसिना मंगोंदा निसिंगनबगी मचाक अमा ओइले फगलांग सकलोन पुबा माइथुंगदुमक ओइद्रगसु फगलांग पानाना ताखिबा सोनथांगनरबा नुपागी खोंजेलदु तारुबदुना खक्तब हेकचाय मागी कादा चंगलगला मसादो तंगदु लेताना लेबा ngamnaba honari फगलांग अदुदगी मिकुप अमता मागी मियेंदगी नाथैथ्र मागी मनादा ngasai ताखिबा सोनथांगनरबा खोंजेल दुखक्ता तारि अहिंग ममै ओइरक्लबा मनिंग तमलबा नुंगजु मरक असिदा असुक यामना अनौब सकलोल अमा पुरकने हाबदि मंगदा फाव मंगलुदे असुमना सरंगनबा वाखल मरकता नुंगजुदगी तंधादा अदुमक मादी मागी बेता चंगलक्लगा अदुमक तुमथख्रे रूम नंबर 33 सिगी मनुंगदा चही कुंथ्रागी ममांगदा मेडिकल तंबा छात्रमा मथंदा सुसाइड तौदुना सिखि थौदोक्तुगी मतुंगदगी रूम नंबर 33 से सोलोन खिबने अथिंग बथम खिबने कनासु चंगबा यादनबा अदुबु हारिबा थौदोक्सिगी मरमदा कनासु मनामने नाइनदे मेडिकल तंबा लोइखिबा ममांगी बेस क्यासु रूम नंबर 33 गी मरमदा खंगलसु कनानसु मो मा लाउनदे हाइदुकनदे रूम नंबर 33 गी वारिदि अरोनबा वारिनि कनासु मथि फोंदे वारिसे छात्रसिगी मिसिगी मतंगदा चेकमुक लाउनदे मरमदी असिबतने अरोइबदा मांगजबसे असिबा हाइबसिदि खुदिमकी अरोइबा पंथुंगने अदुबु मसिना अरोइबा पंथुंग ओइरसु अवाबै पाक्ता तिल्ले मतंग चाद्रबदे असिबसु सही नौना पुंसिगी असा कयाना अंगनबयुकी सयोगदा अमुबा लचिना असिबा कौबना छात्रदुगी पुंसिदो खुमजनखि असिबना छात्रदुगी मसेक मंगाल पुंबा मयाय चामखि असिबदुना मियामगी मफमदा अरोनबा पाउखोंग अमदि लाइबका नंगनरुबा थेंगनरुबसिंगी मफमदा अरोनबा पाउखोंगसि चले ngasisu अरोनबा पाउखोंगसि सलाइंगानबगा हेक लाइबक थेंगनरुबदगी चासिन सुसिनगरे असुमना अहिंगदु हौख्रे मथंगी नुमिनि सलाइंगानबदु मागी क्लास यावनबा मागा लुना तिनबा ममानबानी बिनोय पोलसलगा लोइनना क्लास चले क्लास लोइरबा मतुं लंच ब्रेक की मतंगदा अहुमदो अचापो चानबा कैंटीन लोमदा लाए तुंगलोमदगी नुपी अमकी खोंजलना सलाइंगानबा खोंजल तु ताबदा सलाइंगानबा तुंगु थोरे येंथुकलुबा मतमददी आईएसआरडी एकेडमी दा तमिनरपी एंजेलिका ओइरमे एंजेलिका गी क्रशने सलाइंगानबा इंगंगे एंजेलिकाना कौरपदुदा या मोंग ताना बेस्पा अमदा ममानबे एलिसका लोइनना लाए बिनोयना एलिसकी फिबम दुबदा ngauri सलाइंगानबा मदी एंजेलिका अवाय खुम तौनरे एंजेलिका याम थाजदी कदाय चलुइनो सिदा लाइने कई लेगाइछे यूबीआई लंफेन ब्रांच दा आइगे अकाउंट मा हांगबला मनिदा ओ अदो निंगशा मोलमी nganba आइबो होय ओलमे अदो कैंटीन दा चटके तौरमिनी नुंसा गा सारे लंबी सिददी लंबी वाइना तारनी चंगलगा फमलुसी चारा कॉफी रमा आइदी वा खंगदे हाइदना हाइगे तौरिने अदो फागी तौगने होय याय चंगुसे एलिस एंजेलिका बिनोय पोलसल अमदी सलाइंगानबा मखोय लोइनमक कैंटीन लोमदा लाए हेक यौबगा मखोय मसेन इंट्रो तौने इकोय कोइना नोक नोक्तुना फमे चानबा मेन्यूदे येंगलगा ऑर्डर तौवे ऑर्डर दो ngaina ngaina वारी सानरमे एलिस हाइबी इरांग फबिदो बिनोयदा लोन लोने ngasai बिनोयना हाइफेट मंगोंदा येंगलमदो उरुबदगी मतंग चादना मेलै लांगवी एलिसने मीने तौथोरपना खजिक माने हेंजिनबना मयाम कराय हेनबी इरांग कैथेल काबी एलिसनबु हेन मथोय हाबे माय माय ओनसिनदुना फमलिबा बिनोयदा चांस लगे हाइबगी मतागो मिचीना थोक खचिले अमदुसु नुपीनेगा मिचीनेगा खचिलपगासे वाखलगासे कइनोम तवे असुक सांगना इंखलको पाखंगी मतमसिदा लैसाबी मतना मंगोंदा इरांग तौरक्ट्रे अदुबु ngasi मागी मियेंगदुना एलिस हाइबा नुपीचे मागी ममिता सदानबा थमोय लांगथाकपा ओइना उरे मखोय निदि अतैना सानरिबा वारिदु चंगलमदे मिचाननबा होनरिंगे सलाइंगानबगा एंजेलिका खदांग खदांग नोमनरे मी मचादी डॉक्टर तमनबनिना पुंथोक चाउथोक्रेने नोय मेडिकल तंबगी हौनबी इगो वांगबसे आइडिया हैनदे nganba
ꯑꯦꯟꯖꯦꯂꯤꯀꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯉꯥꯟꯕꯗꯣ ꯅꯣꯡꯃꯤꯗꯗꯅ ꯍꯥꯏꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩꯕꯨ ꯏꯒꯣ ꯀꯥꯏꯅ ꯍꯥꯏꯕ ꯇꯥꯕꯅꯤ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯤꯅ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯁꯤꯅ ꯀꯩꯗꯧꯔꯕ ꯅꯪꯗꯣ ꯀꯥꯛꯃꯜꯂꯦ ꯅꯣꯡꯃꯇꯁꯨ ꯐꯣꯟ ꯇꯧꯔꯛꯇꯦ ꯅꯪꯕꯨ ꯃꯦꯗꯤꯀꯦꯜ ꯇꯝꯗꯣꯔꯦꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯗꯣꯔꯦ ꯍꯥꯏꯕꯒꯤ ꯄꯥꯔꯇꯤ ꯑꯃꯇꯁꯨ ꯄꯤꯔꯝꯃꯨꯗꯅ ꯐꯤꯌꯔꯋꯦꯜꯒꯤ ꯇꯥꯏꯞꯇ ꯑꯗꯨꯁꯨ ꯅꯠꯇꯦ ꯂꯤꯝꯂꯥꯏꯠꯇꯒꯤ ꯅꯊꯟꯗ ꯅꯠꯇ꯭ꯔꯣ ꯆꯦꯡꯃꯪ ꯃꯥꯡꯈꯤꯕꯗꯣ ꯑꯦꯟꯖꯦꯂꯤꯀꯥꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯉꯥꯡꯗꯨꯗ ꯇꯨꯃꯤꯜꯂꯦ ꯁꯂꯥꯏꯉꯥꯟꯕ ꯃꯍꯥꯛꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯅꯨꯡꯗ ꯑꯦꯟꯖꯦꯂꯤꯀꯥꯒꯤ ꯃꯔꯣ ꯂꯣꯜꯂꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯈꯪꯆꯤꯟ ꯍꯩꯖꯤꯟꯅꯗꯕ ꯌꯥꯝ ꯍꯩ ꯃꯥꯒꯤ ꯊꯣꯏꯆꯠꯅꯕ ꯈꯪꯆꯤꯟ ꯎꯁꯤꯟꯅꯗꯕ ꯃꯇꯧꯁꯤꯅ ꯀꯌꯥꯗ ꯃꯥꯒꯤ ꯃꯐꯝꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯍꯜꯂꯤꯕ ꯁꯂꯥꯏꯉꯥꯟꯕꯗ ꯃꯥꯇꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯊꯃꯣꯏꯗ ꯃꯊꯟꯗ ꯄꯣꯔꯄꯣꯛ ꯆꯥꯛꯄꯗꯅꯤ ꯀ꯭ꯔꯁꯇꯤ ꯀ꯭ꯔꯁꯅꯦ ꯀ꯭ꯔꯁꯇ ꯍꯧꯔꯒ ꯀ꯭ꯔꯁꯇ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯑꯦꯟꯖꯦꯂꯤꯀꯥ ꯁꯥꯎꯁꯤꯟꯅꯕ ꯃꯇꯧ ꯎꯠꯂꯒ ꯅꯣꯏ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯂꯦꯝꯊꯣꯛꯑꯒ ꯇꯣꯛꯄꯁꯦ ꯌꯥꯝ ꯍꯩꯀꯣ ꯅꯠꯇ꯭ꯔꯥ ꯀꯔꯤ ꯂꯥꯏ ꯎꯡꯅꯔꯒꯦ ꯑꯦꯟꯖꯦꯂꯤꯀꯥ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯁꯤꯕꯣ ꯁꯤꯕꯨ ꯑꯩꯅ ꯉꯥꯡꯒꯦꯅ ꯉꯥꯡꯂꯤꯔꯣ ꯉꯥꯟꯕ ꯅꯪ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯁꯦ ꯁꯥꯎꯔꯅꯨ ꯑꯩꯁꯨ ꯃꯦꯗꯤꯀꯦꯜ ꯈꯜꯂꯕ ꯃꯇꯨꯡ ꯌꯥꯝ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯈꯤ ꯑꯗꯨꯅ ꯅꯈꯣꯏ ꯀꯅꯥꯝꯇꯗ ꯑꯩ ꯏꯟꯐꯣꯔꯝ ꯇꯧꯔꯝꯗ꯭ꯔꯦ ꯋꯤꯗꯥꯎꯠ ꯅꯣꯇꯤꯁ ꯌꯥꯝꯅ ꯁꯣꯔꯠ ꯄꯤꯔꯤꯌꯠꯇ ꯑꯩ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯆꯪꯈꯤꯕꯅꯦ ꯔꯤꯝꯁꯇ ꯑꯗꯣ ꯑꯩ ꯄꯥꯔꯇꯤ ꯑꯃ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯔꯒꯦ ꯆꯥꯛꯀꯧꯕꯗꯤ ꯋꯥꯠꯂꯤ ꯃꯌꯥꯁꯦ ꯑꯩꯒꯤ ꯁꯨꯇꯤ ꯂꯩ ꯍꯣꯏꯅꯦ ꯍꯧꯖꯤꯛ ꯑꯣꯛꯇꯣꯕꯔꯅꯤꯀꯣ ꯌꯥꯏꯌꯦ ꯄꯥꯔꯇꯤ ꯑꯗꯣ ꯄꯥꯔꯇꯤꯁꯦ ꯒꯦꯠ ꯇꯨꯒꯦꯗꯔꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯔꯁꯦ ꯀ꯭ꯂꯥꯁ ꯑꯣꯐ 2018 ꯍꯥꯏꯅ ꯇꯧꯔꯁꯦ ꯒ꯭ꯔꯦꯠ ꯑꯥꯏꯗꯤꯌꯥ ꯉꯥꯟꯕ ꯅꯪꯁꯦ ꯀꯣꯛꯇꯤ ꯁꯥꯊꯤꯅ ꯂꯩꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯔꯛꯑꯦ ꯇꯧꯕꯇꯕꯨ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯉꯥꯡꯅꯁꯤꯀꯣ ꯉꯥꯟꯕ ꯅꯪꯅ ꯒꯦꯠ ꯇꯨꯒꯦꯗꯔ ꯇꯧꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯅꯥꯔꯣꯟꯗ ꯂꯣꯟꯅ ꯇꯨꯃꯤꯟ ꯃꯥꯡꯈꯤꯅꯤ ꯃꯥꯡꯉꯣꯏꯍꯦ ꯀꯩꯁꯨ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯃꯤꯅꯨꯁꯨ ꯇꯦꯕꯜ ꯑꯗꯨꯗ ꯊꯦꯟꯗꯨꯅ ꯂꯩꯔꯦ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯆꯥꯄꯣꯠꯇꯣ ꯆꯥꯕ ꯍꯧꯔꯛꯂꯦ ꯕꯤꯅꯣꯏ ꯑꯦꯂꯤꯁ ꯄꯣꯜꯁꯟ ꯃꯈꯣꯏ ꯌꯨꯝꯁꯨ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯉꯥꯏꯍꯥꯛꯇꯤ ꯄꯣꯜꯁꯜꯗꯣ ꯅꯥꯏꯇꯣꯝ ꯇꯥꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯏꯇꯤꯟꯈ꯭ꯔꯦ ꯑꯦꯟꯖꯦꯂꯤꯀꯥ ꯌꯥꯝ ꯍꯩꯁꯤꯡꯕ ꯅꯨꯄꯤꯅꯤ ꯁꯂꯥꯏꯉꯥꯟꯕꯕꯨ ꯃꯥꯅ ꯏꯇꯠ ꯇꯠꯇꯅ ꯂꯨꯝꯕ ꯂꯥꯛꯏ ꯅꯨꯄꯥ ꯅꯨꯄꯤ ꯔꯥꯏꯠ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯅꯨꯄꯤꯅ ꯅꯨꯄꯥ ꯂꯨꯝꯕ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯦ ꯊꯑꯣꯏꯒꯤ ꯁꯂꯥꯏꯉꯥꯟꯕ ꯎꯅꯅꯕꯒꯤꯗꯃꯛ ꯁꯤꯡꯖꯃꯩꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯇꯥꯅ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯂꯥꯛꯂꯤꯕꯅꯤ ꯃꯅꯥꯛ ꯅꯛꯄ ꯕꯦꯡꯒꯤ ꯕ꯭ꯔꯥꯟꯁꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯃꯍꯥꯛ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯅꯕ ꯔꯤꯝꯁꯀꯤ UBI ꯂꯝꯐꯦꯟꯄꯥꯠ ꯕ꯭ꯔꯥꯟꯁ ꯇꯥꯅ ꯂꯥꯛꯑꯦ ꯑꯉꯛꯄꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯇꯥꯏꯌꯣꯟꯅꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯍꯜꯂꯤꯁꯦ ꯑꯋꯣꯏ ꯇꯥꯅ ꯅꯥꯇꯩ ꯆꯥꯕꯗꯤ ꯇꯧꯍꯟꯗꯦ ꯁꯂꯥꯏꯉꯥꯟꯕꯒ ꯄꯨꯟꯗꯨꯅ ꯍꯔꯥꯎ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯄꯨꯟꯕ ꯃꯤꯀꯨꯞꯁꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯃꯜ ꯌꯥꯝꯃꯤ ꯑꯃꯔꯣꯝꯗ ꯁꯂꯥꯏꯉꯥꯟꯕꯗꯤ ꯆꯨꯝꯆꯠꯅꯤ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄꯅꯤꯅ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯒꯤ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯃꯥ ꯈꯜꯂꯨꯗꯦ ꯃꯈꯣꯏꯁꯤꯡꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯕꯤꯜ ꯄꯤꯔꯝꯂꯒ ꯀꯦꯟꯇꯤꯟꯗꯨꯗꯒꯤ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯑꯦ ꯑꯦꯟꯖꯦꯂꯤꯀꯥꯅ ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯅꯦꯀꯣ ꯗꯣꯛꯇꯔ ꯒꯥꯏꯗꯣ ꯑꯣꯏꯗꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯁꯦ ꯎꯅꯕ ꯁꯪꯕꯤꯕ ꯅꯠꯇꯦ ꯉꯁꯤ ꯕꯦꯡꯛꯇ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯎꯅꯕꯁꯨ ꯐꯪꯂꯝꯗꯕ ꯌꯥꯏ ꯑꯗꯣ ꯃꯦꯁꯦꯖꯇꯣ ꯈꯔ ꯊꯥꯔꯛꯑꯣ ꯁꯛ ꯐꯖꯕ ꯁꯪꯕ ꯀꯥꯟꯗ ꯍꯣꯏ ꯃꯦ ꯁꯪꯗ ꯇꯧꯏꯅꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯗꯅ ꯑꯦꯟꯖꯦꯂꯤꯀꯥ ꯕꯤꯗꯥꯏ ꯈꯨꯠꯁꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯃꯃꯥꯏ ꯏꯊꯛ ꯚꯦꯁꯄꯥꯗꯣ ꯊꯧꯅ ꯃꯃꯥꯏꯗꯨꯅ ꯇꯨꯡ ꯍꯟꯅ ꯁꯂꯥꯏꯉꯥꯟꯕ ꯌꯦꯡꯅ ꯊꯧꯕꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯚꯦꯁꯄꯥꯗꯨꯅ ꯃꯤ ꯑꯃ ꯊꯣꯝꯃꯦ ꯑꯣꯟꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯒꯦꯠ ꯃꯃꯥꯡꯗꯨꯃꯛꯇꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯨꯝꯅ ꯆꯠꯂꯤꯕ ꯊꯥꯗꯣꯏꯗꯣ ꯔꯥꯙꯤꯀꯥꯅ ꯃꯅꯨꯡ ꯊꯥꯡꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯒꯥꯔꯤꯅ ꯇꯛꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯑꯣꯝꯁꯤꯟꯅꯔꯦ ꯃꯍꯩ ꯂꯥꯎꯅꯩ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯒꯥꯔꯤꯅ ꯊꯦꯡꯉꯦ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯂꯥꯞꯇꯛꯅ ꯂꯩꯍꯧꯕ ꯁꯂꯥꯏꯉꯥꯟꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯎꯔꯦ ꯑꯦꯟꯖꯦꯂꯤꯀꯥꯒꯤ ꯚꯦꯁꯄꯥꯅ ꯃꯤ ꯑꯃ ꯊꯣꯝꯕꯣꯏ ꯊꯛꯄꯣꯏ ꯇꯧꯕꯗꯣ ꯎꯍꯧꯔꯦ ꯃꯈꯣꯏ ꯌꯨꯝꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯑꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯒꯥꯔꯤꯅ ꯊꯣꯝꯈꯤꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯄꯥꯏꯔꯒ ꯍꯨꯃꯥꯡ ꯅꯨꯄꯤ ꯀꯥꯡꯉꯤ ꯇꯧꯐꯝ ꯈꯪꯗꯦ ꯃꯤꯂꯨꯗꯨꯅ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯆꯣꯠꯂꯦ
ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯔꯥꯙꯤꯀꯥꯅ ꯑꯦꯟꯖꯦꯂꯤꯀꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨ ꯀꯌꯥꯝ ꯁꯥꯎꯅꯔꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯂꯨꯈꯝꯗ ꯄꯥꯟꯕ꯭ꯔꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯨꯝꯅ ꯆꯠꯂꯤꯕꯁꯤꯕꯨ ꯇꯛ ꯌꯥꯎꯅ ꯇꯛꯂꯤꯕ꯭ꯔꯥ ꯄꯥꯛꯈ꯭ꯔꯕ ꯂꯝꯕꯤꯅꯤ ꯈꯣꯡ ꯂꯝꯕꯤꯁꯤꯗ ꯑꯦꯟꯖꯦꯂꯤꯀꯥ ꯃꯔꯥ ꯂꯩꯇꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯦ ꯅꯈꯣꯏꯅ ꯆꯠꯂꯤꯁꯦ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯌꯥꯝ ꯅꯛꯁꯤꯟꯃꯜꯂꯦ ꯑꯩꯗꯤ ꯆꯨꯝꯅ ꯊꯧꯖꯔꯛꯄꯅꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯃꯤꯠ ꯂꯨꯈꯝꯗ ꯄꯥꯟꯕ ꯒꯥꯏꯅ ꯍꯥꯏꯖ ꯁꯥꯔꯤ ꯅꯁꯛꯁꯤꯡꯗꯨꯒ ꯀꯔꯤ ꯊꯣꯏꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯂꯋꯥꯏ ꯅꯨꯄꯤ ꯔꯥꯙꯤꯀꯥꯅ ꯏꯁ ꯁꯣꯝꯗꯤ ꯏꯝꯐꯥꯜ ꯑꯣꯏꯔꯦ ꯂꯋꯥꯏꯗꯤ ꯂꯝꯅ ꯈꯥꯏꯗꯦ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯗꯨꯗ ꯂꯋꯥꯏꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯥꯟ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯗꯣ ꯁꯣꯝ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕꯣ ꯅꯈꯣꯏ ꯏꯝꯐꯥꯜꯒꯤ ꯍꯧꯅꯕꯤ ꯂꯥꯜꯂꯒ ꯑꯣꯟꯈꯠꯂꯒ ꯑꯆꯨꯝꯕ ꯁꯥꯔꯛꯀꯅꯨ ꯑꯦꯂꯤꯁꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯦꯟꯖꯦꯂꯤꯀꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯏꯁ ꯈꯨꯅꯨꯡ ꯆꯪꯕꯤꯌꯦ ꯀꯩ ꯊꯥꯡꯕꯤ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯀꯛꯏꯕ ꯅꯁꯝ ꯈꯨꯀꯛ ꯂꯥꯀꯛꯅꯦ ꯄꯤꯁꯨꯝꯅꯦꯅ ꯐꯣꯏꯅꯤ ꯈꯪꯗ꯭ꯔꯤꯕ ꯖꯪꯒꯜꯗꯧꯅ ꯁꯣꯡꯂꯤꯗꯣ ꯅꯁꯛꯇꯨꯒ ꯂꯋꯥꯏ ꯅꯨꯄꯤ ꯁꯦꯡꯉꯤ ꯅꯈꯣꯏꯅ ꯂꯝꯕꯤ ꯆꯠꯄ ꯍꯩꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯇꯥꯏꯅꯕ ꯌꯥꯕ꯭ꯔꯥ ꯔꯥꯙꯤꯀꯥ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯦ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯆꯨꯝꯕ ꯁꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯕꯨ ꯇꯣꯏꯅ ꯂꯋꯥꯏ ꯍꯥꯏꯗꯅ ꯇꯠꯇꯅ ꯄꯟꯕꯗꯤ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯑꯦ ꯈꯪꯅꯤ ꯂꯋꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯈꯨꯠ ꯌꯥꯎꯔꯦ ꯆꯤꯟꯐꯦꯡ ꯐꯕꯤ ꯑꯦꯟꯖꯦꯂꯤꯀꯥ ꯑꯃꯗꯤ ꯑꯦꯂꯤꯁꯀꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯑꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯠꯅꯕꯗꯨ ꯈꯥꯝꯃꯝꯃꯤ ꯎꯍꯧꯕ ꯃꯈꯩꯅ ꯕꯦꯁꯄꯥ ꯊꯧꯔꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯅ ꯂꯥꯜꯂꯦ ꯍꯥꯏꯅꯤ ꯑꯁꯣꯛꯄꯁꯦ ꯌꯦꯡꯕꯒꯤ ꯃꯍꯨꯠ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯈꯠꯅꯕꯁꯤꯗꯤ ꯐꯖꯃꯟꯗꯦ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯅꯕ ꯌꯥꯎꯔꯦ ꯁꯣꯛꯇꯨꯅ ꯂꯩꯕꯤ ꯊꯥꯗꯣꯏꯗꯤ ꯈꯠꯅꯕꯒ ꯆꯪꯂꯝꯗꯦ ꯑꯁꯣꯛꯄꯗꯨꯒꯤ ꯆꯩꯅꯥꯗꯨꯅꯤ ꯑꯉꯛꯄ ꯑꯃꯗꯤ ꯂꯩ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯑꯁꯣꯛꯄꯗꯨ ꯆꯪꯁꯤꯜꯂꯒ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏ ꯍꯥꯏꯗꯅ ꯍꯪꯕꯒꯤ ꯃꯍꯨꯠ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧꯅ ꯌꯦꯡꯂꯒ ꯂꯩ ꯃꯆꯤꯟꯇꯅꯤ ꯁꯣꯜꯂꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯨꯠꯇꯤ ꯌꯥꯎꯕ ꯑꯃꯠꯇ ꯅꯠꯇꯦ ꯈꯔ ꯑꯃꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯒꯤ ꯂꯥꯏꯚ ꯊꯥꯗꯨꯒꯤ ꯁ꯭ꯇꯦꯇꯁ ꯁꯤꯌꯥꯔ ꯇꯧꯗꯨꯒꯤ ꯐꯦꯁꯕꯨꯛꯇ ꯑꯞꯂꯣꯗ ꯇꯧꯗꯨꯒꯤ ꯍꯣꯠꯅꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯔꯥꯙꯤꯀꯥꯅ ꯈꯨꯠ ꯌꯥꯎꯔꯨꯕꯗꯒꯤ ꯑꯅꯤꯗꯨꯁꯨ ꯈꯨꯠ ꯍꯜꯂꯛꯂꯦ ꯔꯥꯙꯤꯀꯥ ꯃꯊꯟꯇꯒ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯂꯝꯕꯥ ꯄꯥꯔꯛꯑꯦ ꯋꯥꯈꯜ ꯇꯥꯔꯕ ꯅꯨꯄꯤ ꯃꯤꯌꯥꯏ ꯆꯟꯕꯤ ꯈꯔꯅ ꯆꯪꯁꯤꯜꯂꯛꯂꯒ ꯈꯠꯅꯕꯗꯣ ꯈꯥꯝꯅꯕ ꯍꯣꯠꯅꯔꯦ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯪꯁꯤꯜꯂꯛꯂꯦ ꯁꯣꯛꯇꯨꯅ ꯂꯩꯔꯕꯤ ꯊꯥꯗꯣꯏꯒꯤ ꯃꯈꯣꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯀꯣꯏꯗꯨꯅ ꯄꯥꯏ ꯑꯁꯤꯗ ꯁꯣꯛꯄ꯭ꯔꯥ ꯀꯗꯥꯏꯗ ꯁꯣꯛꯀꯦ ꯋꯥꯍꯩꯁꯤꯅꯤ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯤꯕ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯈꯨꯕꯣꯝ ꯃꯄꯥꯗꯣ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯊꯥꯗꯣꯏ ꯀꯥ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯕꯗꯧꯅ ꯇꯧꯏ ꯑꯁꯣꯛꯄ ꯈꯣꯡꯗꯣ ꯊꯥꯗꯣꯏꯒꯤ ꯊꯥꯗꯣꯏ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯤꯁꯅꯥ ꯑꯅꯤꯅ ꯏꯊꯛ ꯊꯛꯀꯠꯂꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡꯂꯛꯇ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯂꯛꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯔꯣꯏꯅꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯦꯡꯉꯛꯏ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯦ ꯁꯛꯇꯝꯗꯨ ꯎꯕꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯏꯃꯣꯏꯅꯨ ꯍꯣꯇꯦꯜꯗ ꯅꯣꯡꯃ ꯎꯈꯤꯕ ꯁꯛꯇꯝꯗꯨꯅꯤ ꯋꯥꯈꯜꯗ ꯂꯥꯛꯁꯤꯜꯂꯛꯏ ꯁꯂꯥꯏ ꯉꯥꯟꯕꯅ ꯁꯣꯛꯄ꯭ꯔꯥ ꯀꯗꯥꯏꯗ ꯁꯣꯛꯀꯦ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗꯨꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯦ ꯇꯥꯛꯄꯅꯤ ꯊꯥꯗꯣꯏꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯎꯆꯤꯟꯅꯥꯆꯤꯟꯅ ꯈꯠꯅꯕꯗꯤ ꯈꯥꯝꯗꯣꯛꯈ꯭ꯔꯦ ꯈꯠꯅꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯔꯥꯙꯤꯀꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯗꯣꯏ ꯍꯥꯏꯕ ꯑꯉꯥꯎꯕꯤ ꯅꯪꯉꯣꯟꯗ ꯀꯥꯏꯗ ꯁꯣꯛꯀꯦꯅ ꯍꯪꯂꯤꯁꯦ ꯏꯆꯝ ꯆꯝꯕ ꯅꯠꯇꯦꯅꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯗꯣꯛꯇꯔꯅꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯊꯥꯗꯣꯏ ꯅꯥꯁꯣꯜ ꯄꯤꯛꯅ ꯍꯥꯏꯔꯦ ꯈꯨꯁꯦ ꯌꯥꯝ ꯅꯥꯏꯌꯦ ꯊꯥꯗꯣꯏꯗꯨ ꯔꯥꯙꯤꯀꯥꯅ ꯁꯝꯂꯒ ꯄꯨꯈꯠꯂꯦ ꯁꯂꯥꯏ ꯉꯥꯟꯕꯅ ꯑꯁꯣꯛꯄꯁꯦ ꯀꯦꯖꯨꯋꯦꯂꯤꯇꯤ ꯐꯥꯎꯕꯗꯪ ꯄꯨꯁꯤ ꯃꯐꯝꯁꯨ ꯌꯥꯝ ꯂꯥꯞꯅꯕ ꯅꯠꯇꯦ ꯈꯣꯡ ꯊꯥꯡꯕꯗ ꯋꯥꯔꯕ ꯊꯥꯗꯣꯏꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯔꯒ ꯏꯅꯛ ꯅꯛꯄ ꯀꯦꯖꯨꯋꯦꯂꯤꯇꯤ ꯐꯥꯎ ꯄꯨꯔꯛꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯡ ꯑꯁꯣꯛꯄꯗꯣ ꯐꯅꯕ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯦ ꯑꯦꯛꯁꯔꯦ ꯑꯃꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯧꯔꯦ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯔꯝꯗꯦ ꯈꯔ ꯑꯗꯨ ꯁꯤꯡꯂꯤ ꯊꯨꯞꯄꯒ ꯒꯥꯔꯤꯅ ꯊꯣꯝꯖꯤꯟꯕꯒ ꯁ꯭ꯄ꯭ꯔꯦꯟ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯁꯔꯨꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯈꯣꯡꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯁꯂꯥꯏ ꯉꯥꯟꯕ ꯕꯤꯅꯣꯏ ꯄꯣꯠꯁꯜ ꯑꯍꯨꯝꯅ ꯍꯣꯠꯅꯕꯤꯗꯨꯅ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯔꯤ ꯔꯥꯙꯤꯀꯥꯁꯨ ꯃꯔꯛ ꯑꯗꯨꯗ ꯃꯥꯏꯊꯣꯡꯗ ꯃꯤꯄꯥꯏ ꯊꯕꯥꯏꯕꯒ ꯂꯣꯏꯅꯅ ꯊꯥꯗꯣꯏꯒꯤ ꯑꯋꯥꯕꯗꯨꯗ ꯁꯔꯨꯛ ꯌꯥꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯦꯁꯄꯥ ꯑꯗꯨꯗ ꯇꯣꯡꯂꯒ ꯁꯥꯎꯅꯤꯡꯕꯒ ꯀꯩꯒ ꯑꯦꯟꯖꯦꯂꯤꯀꯥ ꯑꯦꯂꯤꯁꯀ ꯂꯣꯏꯅꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ ꯑꯅꯤꯗꯣ ꯏꯁꯧ ꯂꯥꯡꯅꯩ ꯑꯦꯟꯖꯦꯂꯤꯀꯥ ꯌꯥꯝ ꯁꯥꯎꯅꯔꯦ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯂꯋꯥꯏ ꯅꯨꯄꯤꯗꯨꯒꯤ ꯑꯣꯚꯔ ꯑꯦꯛꯇꯤꯡꯗꯨꯗ ꯄꯪꯊꯗꯨꯅ ꯑꯩꯕꯨ ꯊꯋꯥ ꯁꯥꯗꯈꯩ ꯑꯁꯣꯛꯄ ꯂꯋꯥꯏ ꯅꯨꯄꯤꯗꯨꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯉꯩ ꯁꯨꯀꯥꯎ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯦꯂꯤꯁꯅ ꯐꯤꯡꯒꯠꯀꯤ ꯅꯦꯟꯖꯦ ꯃꯥꯒꯤꯗꯣ
ꯄ꯭ꯔꯣꯐꯦꯁꯟꯅ ꯃꯇꯥꯡꯗꯨꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯐꯇꯔ ꯑꯣꯜ ꯃꯍꯥꯛ ꯗꯣꯛꯇꯔꯅꯤ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯦꯟꯖꯦꯂꯤꯀꯥꯅ ꯈꯨꯝꯃꯦ ꯐꯅ ꯑꯩꯅ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯂꯥꯜꯂꯝꯕ ꯊꯣꯛꯑꯁꯨ ꯃꯥ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯂꯋꯥꯏ ꯅꯨꯄꯤꯗꯨꯅ ꯏꯕꯥꯅꯤꯗ ꯈꯨꯠ ꯊꯥꯔꯛꯈꯤꯕꯗꯣ ꯃꯍꯥꯛ ꯎꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯕꯨ ꯀꯔꯤꯒꯤꯗꯃꯛ ꯃꯥ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯦ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯑꯁꯣꯛꯄ ꯅꯨꯄꯤꯗꯨ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯤꯠꯇ ꯎꯈꯤꯕ ꯃꯥꯒꯤ ꯃꯤꯠꯇ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯃꯍꯥꯛ ꯎꯈꯤꯗꯤꯌꯦ ꯑꯦꯂꯤꯁꯅ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ ꯃꯥꯅ ꯑꯁꯣꯛꯄꯗꯣ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯔꯤꯗꯣ ꯅꯪꯉꯣꯟꯗ ꯃꯌꯥꯝꯅ ꯎꯔꯤꯕ ꯁꯛꯂꯣꯟꯗꯣ ꯅꯥꯊꯩꯈꯤꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯦꯟꯖꯦꯂꯤꯀꯥꯅ ꯈꯨꯝꯃꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯃꯥꯒꯤꯗꯣ ꯑꯩꯕꯨ ꯊꯧꯁꯥꯕ ꯆꯥꯗꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯇꯥꯕ ꯎꯏ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯃꯤꯔꯥꯏꯔꯤꯅꯤ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯃꯃꯜ ꯌꯥꯎꯗꯅ ꯈꯜꯂꯤꯅꯤ ꯑꯩ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯃꯥꯗꯤ ꯑꯩꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯧꯁꯥꯕ ꯆꯥꯗꯅ ꯂꯥꯛꯄꯅꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯊꯧꯁꯥꯕ ꯆꯥꯗꯅ ꯂꯩꯔꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯃꯥꯅ ꯑꯩꯕꯨ ꯊꯋꯥꯏ ꯋꯥꯑꯣꯏꯕꯤꯈꯤꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕꯒꯦ ꯑꯩꯇꯅ ꯃꯍꯥꯛꯇꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯏꯔꯥꯜ ꯑꯣꯏꯍꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯁꯥꯎꯅ ꯅꯤꯡꯉꯝꯗꯅ ꯄꯦꯟꯗꯕꯒꯤ ꯃꯌꯥꯏꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯑꯦꯟꯖꯦꯂꯤꯀꯥ ꯑꯃꯔꯣꯝꯗꯅ ꯑꯦꯂꯤꯁꯁꯨ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯇꯥꯁꯤꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄ ꯎꯔꯒ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯩ ꯑꯁꯣꯛꯄꯗꯨꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯂꯥꯏ ꯉꯥꯟꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯕꯗꯨꯒꯤꯗꯃꯛ ꯃꯁꯤꯗ ꯋꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯑꯣꯏꯅ ꯁꯥꯎꯔꯤꯕꯅꯤ ꯈꯪꯂꯦ ꯑꯁꯥꯎꯕ ꯈꯝꯕꯟꯕ ꯆꯥꯛꯆꯕ ꯑꯍꯨꯝꯅ ꯃꯔꯤ ꯑꯣꯏꯅ ꯆꯥꯛꯂꯛꯂꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯥꯝꯕꯤ ꯃꯩꯈꯨ ꯈꯨꯕ ꯍꯧꯔꯛꯂꯦ ꯃꯩꯈꯨꯁꯤꯅ ꯊꯃꯣꯏꯁꯤꯕꯨ ꯀꯌꯥꯗ ꯋꯥꯍꯜꯂꯤꯕ ꯑꯦꯟꯖꯦꯂꯤꯀꯥꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯁꯂꯥꯏ ꯉꯥꯟꯕꯅ ꯊꯧꯁꯥꯕ ꯁꯥꯗꯕ ꯃꯇꯧꯗꯣ ꯈꯟꯊꯔꯨꯔꯒ ꯃꯁꯥꯗ ꯏꯀꯥꯏꯕ ꯄꯣꯛꯑꯦ ꯁꯣꯝꯗ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯔꯤꯝꯁꯀꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯍꯤꯗꯥꯛ ꯀꯥꯞꯄꯗꯒꯤ ꯃꯈꯣꯡꯗ ꯐꯥꯎꯔꯤꯕ ꯆꯦꯅꯥꯈꯣꯜꯗꯣ ꯈꯔꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯡꯃꯒꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯑꯍꯤꯡ ꯑꯃ ꯂꯦꯟꯕ ꯇꯥꯔꯦ ꯁꯤꯡꯂꯤ ꯇꯨꯞꯄ ꯍꯦꯟꯃꯟꯈꯤꯕꯅ ꯊꯥꯗꯣꯏꯕꯤ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯅ ꯑꯦꯗꯚꯥꯏꯁ ꯄꯤꯔꯝꯃꯦ ꯃꯗꯨꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯧꯒꯠ ꯀꯥꯡꯈꯠꯂꯒ ꯈꯛ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯄ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯑꯗꯨꯅ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯇꯣ ꯍꯤꯛꯇꯣꯛꯄ ꯌꯥꯗ꯭ꯔꯗꯨꯗ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯑꯣꯏꯅ ꯂꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯄꯥꯎ ꯇꯥꯗꯨꯅ ꯍꯪꯕ ꯂꯥꯛꯑꯦ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕꯅꯤꯅ ꯑꯍꯤꯡꯁꯦ ꯑꯗꯨꯝ ꯔꯥꯙꯤꯀꯥꯒ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯂꯦꯛꯆꯔꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯑꯦ ꯁꯣꯝꯗꯅ ꯑꯅꯥꯕ ꯑꯔꯨꯕ ꯂꯥꯌꯦꯡꯅꯕ ꯂꯥꯛꯄꯅꯤꯅ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯋꯥꯠꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯇꯔꯛ ꯇꯔꯛ ꯂꯩꯍꯧꯔꯤꯕ ꯍꯤꯗꯥꯛ ꯑꯃꯁꯨ ꯅꯔꯁꯅ ꯀꯥꯞꯂꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯤ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕꯤꯗꯨꯅ ꯅꯥꯀꯟꯗꯨꯗ ꯁꯪꯂꯦ ꯍꯤꯗꯥꯛꯇꯨ ꯀꯥꯞꯂꯨꯕꯒ ꯉꯁꯥꯏꯒꯤ ꯈꯣꯡ ꯅꯥꯕꯒꯤ ꯆꯤꯟꯅꯥꯈꯣꯜꯗꯨꯒꯤ ꯐꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯇꯨꯝꯈꯤꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯤꯔꯕꯤ ꯊꯥꯗꯣꯏꯒꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩ ꯔꯥꯙꯤꯀꯥꯁꯨ ꯋꯥꯔ ꯃꯥꯜꯂꯦ ꯃꯇꯥꯗꯣ ꯁꯪꯅ ꯁꯪꯅ ꯃꯥꯁꯨ ꯎꯏꯕ ꯍꯧꯔꯛꯂꯦ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯒ ꯇꯧꯕꯗ ꯋꯥꯔꯗꯨꯅ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯦ ꯑꯗꯨꯅꯅꯤ ꯏꯁꯤ ꯁꯤꯈꯩ ꯐꯃꯨꯡ ꯅꯥꯀꯟ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯇꯨꯝꯊꯈꯤꯕ ꯁꯣꯝꯗꯅ ꯑꯃꯨꯛ ꯍꯣꯁꯇꯦꯜꯒꯤ ꯀꯥ ꯑꯗꯨꯗ ꯁꯂꯥꯏ ꯉꯟꯕ ꯂꯥꯏꯔꯤꯛ ꯄꯥꯅ ꯄꯥꯅ ꯋꯥꯈꯜꯗ ꯇꯥꯎꯔꯤ ꯁꯝꯂꯥꯡ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯛꯄꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗꯣ ꯄꯥꯛ ꯍꯦꯛ ꯀꯥꯎꯕ ꯉꯝꯗꯦ ꯆꯩꯅꯥ ꯃꯔꯛꯇ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯌꯥꯎꯈꯤ ꯇꯣꯞ ꯇꯣꯞꯄ ꯅꯨꯡꯁꯤꯒꯤ ꯃꯒꯨꯟ ꯐꯥꯗꯣꯛꯂꯕ ꯁꯝꯂꯥꯡꯒꯤ ꯃꯔꯨꯝꯗꯒꯤ ꯌꯦꯡꯉꯛꯈꯤꯕ ꯃꯨꯟꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯀꯌꯥꯗ ꯃꯌꯥꯏ ꯀꯥꯈꯤꯕ ꯃꯌꯥꯏ ꯀꯥꯔꯕ ꯃꯤꯠꯌꯦꯡꯗꯨꯅ ꯄꯥꯈꯪ ꯊꯃꯣꯏꯕꯨ ꯉꯥꯎꯍꯟꯕꯗꯧꯅ ꯇꯧꯏ ꯃꯥꯒꯤ ꯃꯨꯔꯕ ꯃꯤꯁꯅꯥ ꯑꯅꯤꯅ ꯂꯣꯟꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯣ ꯀꯔꯤ ꯂꯩꯋꯥꯏꯕꯨ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕꯗꯧꯅ ꯇꯧꯏ ꯂꯥꯏꯔꯤꯛꯀꯤ ꯃꯌꯦꯛ ꯑꯃꯗꯤ ꯑꯉꯧꯕ ꯆꯦꯅꯥ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯁꯛꯇꯝꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯑꯇꯤꯌꯥ ꯃꯥꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝꯅ ꯇꯥꯕ ꯍꯧꯔꯛꯂꯦ ꯂꯥꯏꯔꯤꯛꯀꯤ ꯑꯉꯧꯕ ꯆꯦꯕꯥꯡ ꯈꯨꯗꯤꯡꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯋꯥꯈꯜꯅ ꯀꯣꯂꯣꯝ ꯑꯣꯏ ꯏꯔꯤ ꯋꯥꯔꯤ ꯑꯃ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯏꯖꯟꯈꯤꯗ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯋꯥꯔꯤꯁꯤꯒꯤ 22 ꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯨꯞꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ